Facebook page logtuk chaba post khara miyam da pawdam jari ahan bagi si iduning thawgi post se share tawjari. Flock of sheep and the social media donkey are prey of wolves. Kukiningol mawa sing nakoi kangpokpi lona satpado lepo sa phapam letrabadi nakoi gi pali amuk lakani nakoi dadi karisu tawde khalliro kangpokpi amadi kuki taba jaga sing ase grass marang kaina hobanina hameng yaw sing ase napi maton chaba satpada masagi mongpham toina oiri nangmai kapna bada khunga pada sikiba maitai masingdagi lam hendana haijilluba mamai thakpa thausa daba kuki gi lang da thubadagi siba miyoi masingna helakadawre laikai dagi hendaba tin dauna laiba nakoi di district ama lana satpa taragadi guide purga challo nakoi phakraga sikraga laipak wathok pahenganu gada mayam amana muk social media da khongakani maitai na tawriba se isani sabu wajananaba mangjananaba sinjaba ngakta oina tawri aikoi social media paigdaba talle nakoi gi pau taningdre ani subasina Robin mangang khwayakpomgi post ani da ngamuk miyamda share tawjari border lansin ge tawramba maitai oiningba oijau aina bu hek thengnaraba kukina nate andakti aina oina hat kani ko mithibong sa maitai kaya manga kakak tuna hat khaba imagi phanek sing thokliba sing aduda tawru bada mai pak ko oyu kaina adudi lan direct yawi bai koi si siro haiba natro handakti yengo ekoina kaidorke do border lansin ge hek tawramaba maduda mapa mama kana matana waru birakanu mahaki atopa post amada asumnasu yamna pendana phongdo I asuk yamna phibam soklaba maithong data khak tawsinabagi momonta ngairaba mina usitana 700 square mile pukri da leiba nga haidana kayamnariba sekmaidagi moirangdagi hendokpa ngamjadraba noi aikoi sina apunba khong thangjin minaduna sare saminaba sire siminaba hingle hingminagadaba matam asidabu khujin mamai muk phauba saudraba mafam imphal thobal haiduna hunariba ngangnariba nakoi se lamdam asigi asengba ibudau pakhang-bagi sada naudadi khak oiraroi I sengdaba warem nganglaga nabuk thanba kangbuni nakoi gi damak khanbada isada tukutchaba hangoiba fawi